Lona Thingkhraba National Liberation Front of Tripura Nlft Amasung All Tripura Tiger Force ATTF ki Cadre Changkhre Khutklai Thadoktuna State ADUGI Chief Minister MANIK SAHA Changkhre Sefa Hizla District ki manung channel laiba Jampuizal da ngarang pangthokiba thoram amada lalhoba sing aduna hingsa thadoktuna maho Sadagi punshi mahosagi punshi da halakpa adu Chief Minister MANIK SAHA taramna okay loinena masing yamnaba lalhoba singna Khutklai Thadokhiba aduna awang nongpok lamdam asi mapungphana militancy free oire haina makna lauthoki lalhoba sing adu center of state government anigi marakta thasiki tang marida New Delhi the Union Home Minister SAHA yauna yana warolama khutyak pinakraba matung Khutklai Thadokhibani Nlft Amasung Attf ki Cadre Changkhre Changkhre matung asida atai lemhoriba Cadre singsu nimit kharanigi matungda changjarak lagani haina senior official amana phongdokhi